Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau. Kuki haiba tribe asi mangak yamna kanba amadi thajaba yadaba tribe ni haina KNO gi leader PS Haokip na Haikhre. PS Haokip ki speech asi tarba matungda Kuki singmai hauna sauraduna PS Haokip nataba Kuki marakta KNO gi leader oibe yaba mioi amata leitrabra natraga mahak pulauthokpa ngamba Miyoi leitrabra hanglakre PS Haokip ki wangang asi hauji aikoi ikaibana sire haidi video asida PS Haokip na hairiba asigi translation aikoi lan mamai ani maitei amadi naga amukta sokna gadauribra haiba asi Kuki mipung khuding na hangi mipung khuding makki ngasigi topic asi magi khangjabi mawongda lan ani amukta soknabagi wari ngakta ngaikre Channel Kuki chief Faubanasu hariba lan ani amukta soknabagi matangda ingonda wahang hanglai amadi lan asi karamna physical amadi spiritual sizinaduna soknagadage haibagi matangda khanai mamangda prayer meeting yawba ai ngamhodre numit adu emergency meeting ama Kuki arm group singa numit chupa tawdana na laikhibagini mi ama oina ikoina tawgadawriba Thabak adugi mang tung yet oi manung mapan khangdaba yade meeting aduda location khaidoknaba area amamamda Kuki armed personnel kaya thamba haibana chingba kufna khanaki discussion adu aigi naknaba Kuki maruf mapanga tawjaragasu sum makhoibu nungainaba tawkiba discussion ni yamna maru oiba tawdaba yadaba discussion karisu oide lan kiba makhai Churchanpur da chenkro aikhoina ngakchau thekpadadi isorna lan thoan khibani more Faubada isor thajaba mioi leitaba gumbani mioi lising amagi manungda mioi ahum khaktani isor thajai lan manungda amana amabu kana amata thajana khide isorda ikoina angel thabiraktuna lan manungda ikoigi mateng pangbina ba haijai adumakpu isorna madugi ona dainabada oina tawraki maramdi aikoi asi thajaba yadaba tribe oibagini literal kalamdagi lokocharake mamingtagi Manipur lengak leiri haibadu kayam kuina utkhigadauribano mamang chahi 2023 gi May ahumdagi Manipurda thokliba lan asi thakun helakle lan asina Manipur miyam leita handre sufam nompham khangandre maheroi sing nena tana mahi tamba phangdre lan asina mioi rising humfu hena tongan relief camp singda awaba punsi marel amada leiri masigi mathakta Manipur miyamna Manipur gi ching amasung tam animakta maning tamna chathok chasin tawduna lalo leti ki thabak ngamdana leiri oiriba phibam asida Manipur lengana lan asi loisinna ba hojik fawa laukhatpam thokpa thabak amata laukhatana leiriba si yamna lali lenga asi mamingtagi oina leibani haibasi leibak miyamda kayam kuina utkiga dauribano lenga asi leina leibak miyam karigidamakta awaba nangalibano masi mikhalgi matamda voter oiriba miyamna khanduna thagatkiba miyamgi mihotsing asi leibak mayam otnaba leiribra haina miyamna hangnarakle aduna Manipur gi lengak loisingna mamingtagi oina masa nungairaga loire magi imungi minoising soktraga loire Manipur miyam gi awaba lengak loisingna khangpham thokte haibigi mawongda leiriba asinadi miyam amasung lengak loisinggi marakta chawbalan ama thoraknabagi maram soidana oigani Manipurda thokliba lan asi Manipur amasung Bharat lenga anina amata oina kokjung sinaduna loisinaba hotnaba ngamdre lan asida Manipur thogainaba hotnariba Kuki narco terrorist sing ngakthoknaba khulngakpasing amadi aramba tengolgi kangbu sing thoraktuna maraiba ngangnaba hotnabada Bharat lengangna aranba miyeng yengba horakle loinena khulngakpasing faba amadi nongmaina kaptuna hatpa makhoigi mathakta NIA panduna Fagatkani haibagi thabak fawba chatharakle madunadi Manipurda landaragliba narco terrorist sing asibulan thengnanaba mioi amata thorakpa yaroi haibaga chap manai haina khali oiriba phibam asida Manipur gi lengaknasu ichang thongna baraki prime minister amadi atai union minister sing unaduna lanasi loisina bataksin basu ngamdre prime minister nasu Manipur miyam waninglaga wajau sininglaga sijau haibaromda laithokpaga chap manare Bharat lengakna uliba thawong asidi Manipur asi Bharat ki Loilam gum khanduna hanthaba miyengda yengduna awa maisa langhanaba hotnaba mali haina lawba yai Bharat lengaki thawong asi ngasi fawba Manipur gi chief minister amadi atai minister loinana MLA singna khangdana leiribasi karigino lenga ama leina yeknabana Landaraktuna kangkhong chairaba misi mina thoklaba leifam chafam khangraba fawba lenga loisingi maraiba kanaba lawfam thokpa thodang adu lawdana nungaiba punsi marel amada ningaidana leithoklibasi karigino Bharat Sarkarna Manipur miyamu nungsiraba Manipur bu Bharat ki manungda leiba state amani haina khanba tamlamrabadi hawjik Manipur miyamna waribasi waramloi Manipurda thokliba lan asi Bharat ki state amada thokpa oiramlabadi PM Narendra Modi tumina leishilamloi khudakta lan loisinduna maraibak miyambu nungsiba prime minister amani haibadu thabakna soidana takpa ngamgani haina khali
ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯁꯨꯛ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯄꯥꯡꯗꯕꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯗꯦꯜꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯎꯅꯗꯨꯅ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯕꯤꯖꯦꯄꯤꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯃꯇꯝ ꯑꯁꯤꯗ ꯑꯅꯤꯁꯨꯕ ꯆꯍꯤ ꯇꯔꯦꯠ ꯈꯨꯟꯇꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔ ꯄꯨꯡꯃꯥꯡ ꯃꯥꯡꯍꯟꯅꯕ ꯚꯥꯔꯠ ꯁꯔꯀꯥꯔꯒ ꯂꯧꯇꯨꯅꯕ ꯑꯃ ꯌꯥꯎꯔꯒ ꯆꯠꯊꯔꯛꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯛꯂꯦ꯫ ꯃꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤꯕ ꯑꯗꯨ ꯊꯕꯛꯅ ꯎꯠꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤꯅꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯃꯌꯦꯛ ꯁꯦꯡꯅ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯄ ꯎꯗꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯇꯝ ꯍꯧꯈꯤꯅꯕ ꯊꯣꯛꯑꯕ ꯇꯧꯗꯨꯅ ꯂꯩ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯇꯁꯦꯡꯅ ꯎꯕ ꯐꯪꯂꯤ꯫ ꯃꯗꯨꯅ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯂꯩꯔꯒ ꯂꯩꯉꯥꯛꯂꯣꯏꯁꯤꯡ ꯅꯨꯡꯉꯥꯏꯅꯕ ꯑꯣꯏꯅ ꯇꯧꯕꯗꯤ ꯌꯥꯝꯅ ꯂꯥꯟꯒꯅꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯨꯆꯤꯡꯗꯨꯅ ꯑꯣꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯃꯤꯐꯝ ꯀꯧꯗꯨꯅ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯂꯧꯅꯕ ꯍꯣꯠꯅꯁꯤ꯫ ꯂꯣꯏꯅꯅ ꯕꯤꯖꯦꯄꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ MLAꯁꯤꯡꯕꯨ ꯑꯃꯠꯇ ꯑꯣꯏꯅ CMꯅ ꯈꯣꯝꯖꯤꯟꯗꯨꯅ ꯑꯄꯨꯟꯕ ꯊꯧꯅꯥ ꯄꯥꯡꯒꯜ ꯁꯥꯒꯠꯇꯨꯅ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯆꯨꯝꯒꯅꯤ꯫